운시기 람란비 디가니 아이디 미농시 강다바 아이가누 낭나 미농시 강다바 아이가니 아이디 눈시기 람란바 오이 할루 아이부 분시기 치 야디 야도니니 거기 아이나 얌나 꽁꽁나 혼자기바 파우도 거기 파우에 아도가 거기 사라티나 혼기바 파우도 라이박 티브다기 하우드래 싱네 로이나 숨전기바 빠나암 꽁나 혼기부도 아도데 싱네 숨전기부다기 빠나암 꽁나 시래 아씨 나피 얼마리 나피네 야뭐 호우라 말리니 떠우리 아이나 시버기주 야우나 혼기바 파우 나피고 가요 뿐나 하우래 아두가 시버기 야우도비다 혼바 파우 하우드래 마시네 거기 하우동 만만에 하우락다바 하우로이도 만만에 하우절락바 오이동 만만에 오이다바 오이로이도 만만에 오실락바 시금뭐 오나 타이나바 ngakta 싱 짜오도 만바 에리아다네 핵 짜오다바 짜오로도 만바 임팔 만ung도 핵 짜오락바금바 시금마 ngakta 빠따 히 타남바도 빠따 히제 थौफम लेरक्तबा फाम लोय ओंथोखिबदगी पाट नतबा इम्फाल दमु हिजेमु थौजलकपगी वारी लोय तानाग्रे मैम सि मसाजे खगा सोली तोरगा खगा हौरीनी अदुगा ममांगिजिगा फाना हौरे सिबोकनी आइना हुनजगिबिसि साथिनो हुनबा फौजे दुम हिंगबा मालिदा हिंगी हे सि यानी हुनद्रजु यारनी अदुना ngasi फौ हुनबे प्रोग्राम मे मतंग स्वादा थुबजले सि मैम कना हाइनो सि सिरेना लौ सिरेना कना हाइनो सिबो सि हुनद्रजु यार अय तादी थाजनबैदमक्ता युमदा थाजनबैदमक्ता फोटो अमदि कापखिब मरु अय नापि हिदाकुमदि काप यारकपै फिबम लाय साथिना खगलन हुनगिबगी सिब मानबै वाने हिंगिदि फौने से फौरो नापिरो ज्ञान मेम ताद्रे तोय सिगि थुमोक्सम पुला हुनजनगेना पुरामने अदु ngasi लो हुनबै प्रोग्राम जे मु याद्रेने फौजे लो हिंगले एम्बेसिदा कमा हुनजलुनि से मांगजदोइनिने हाँ 시 हौलेमे हाँ आई मपाल थोक्लनु याद्रे हुनबसु ngमद्रे हाँ बोबोक ना हाय इबाई ना हाय फौहुलुनु हायदि अश नुंगदांग द हुनमन फरे कमेंट में आम नुंगदांग द हुलदि कनाम कमेंट पिरा रोय आई खुन दु तोरगे इदि आई खुन तोरगे अश संगिदा सी फौ चंगदा आई कन कन हुंजल लोरे कइनो फौगे मनुंग चंगनबा ताव लैनि आई ताव लैत्रे तु ओय चंगरे ताव लैत्रे होजि ओय चंगरे इश इश चंगरे मनुंग चंगरे नियमदा तौबा अमता याद्रे लैबाकसे फौजे मनुंग चंगनबा लैखोम यावदबगिने लैखोम यावदबगी फौ मनुंग चंगनबा नियमदा तौबा अमता याद्रमिनो होजि नियमदा तौद्रमि होजि दैजि सी फौगुनजि उरेना नियमदा तौबा याद्रमिना फजन नियमदा सी अखोय साथिना हुनग्रबनि अदुगा नियमदा तौबा याद्रमिना होजि नियम न तो मोंग नहीं तो अमम खुबीना खुदोमिना खप्पो हुनबदो होजिकान हुलोन इसिंग चौरप तंगमदे खुदोम बिगा यादे होजिकान दे अक्त ज्ञान मन तादे हुनबा
ꯑꯗꯨꯒ ꯑꯃꯨꯛ ꯁꯤꯕꯁꯨ ꯌꯥꯎꯅ ꯍꯨꯟꯕ ꯑꯩꯅ ꯃꯃꯥꯡꯗ ꯍꯨꯟꯈꯤꯕꯗꯣ ꯁꯤꯕꯁꯨ ꯌꯥꯎꯅ ꯍꯨꯟꯕꯅꯦ ꯑꯗꯨ ꯀꯥꯡꯕꯨꯗꯨꯅ ꯍꯧꯔꯤꯁꯦ ꯈꯔ ꯑꯃ ꯁꯤꯒ ꯈꯔ ꯑꯃ ꯍꯧꯕ ꯁꯤꯕ ꯌꯥꯎꯅ ꯍꯨꯟꯗꯕꯤ ꯀꯥꯡꯕꯨꯁꯤꯅꯤ ꯁꯤꯗ ꯍꯧꯗ꯭ꯔꯤꯁꯤ ꯈꯨꯗꯣꯝꯕꯤꯅ ꯈꯠꯄ ꯀꯥꯡꯕꯨ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯥꯟꯁꯤ ꯅꯤꯌꯣꯝꯁꯦ ꯑꯝꯇ ꯌꯥꯗ꯭ꯔꯦꯕ ꯅꯣꯡ ꯆꯨꯗꯧ ꯀꯥꯟꯗ ꯆꯨꯗ꯭ꯔꯦ 이싱 ꯆꯥꯎꯗꯧ ꯃꯐꯝ ꯆꯥꯎꯗ꯭ꯔꯦ ꯄꯥꯠꯇ ꯍꯤ ꯂꯩꯇ꯭ꯔꯦ ꯏꯝꯐꯥꯜꯗ ꯍꯤ ꯂꯩꯔꯦ ꯑꯗꯣ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯁꯤ ꯈꯨꯟꯁꯤꯗꯗꯤ ꯍꯧꯖꯤꯛ ꯂꯣꯏꯃꯨꯛ ꯆꯥꯎꯔꯛꯑꯅꯤ ꯁꯠꯄꯅ ꯁꯠꯄꯩ ꯊꯣꯛꯄ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯈꯨꯟꯗ ꯄꯜꯂꯤꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯐꯧꯁꯦ ꯅꯪ ꯐꯧꯗꯣ ꯍꯨꯟꯖꯜꯂꯦ ꯀꯟ ꯊꯥꯗꯕꯅꯤ ꯐꯧꯁꯦ ꯂꯩꯈꯣꯝ ꯆꯪꯅꯕ ꯑꯃꯨꯛ ꯈꯣꯏꯗꯣꯛꯇ꯭ꯔꯦ ꯈꯣꯏꯕꯩ ꯄꯩꯁꯥ ꯀꯥꯏꯗꯒꯤ ꯂꯧ ꯑꯃꯨꯛ ꯍꯨꯜꯂꯤ ꯑꯃꯨꯛ ꯈꯣꯏ ꯑꯃꯨꯛ ꯍꯨꯜꯂꯤ ꯑꯃꯨꯛ ꯈꯣꯏ ꯑꯃꯨꯛ ꯊꯨꯝꯃꯤ ꯄꯨꯊꯥꯡ ꯉꯝꯗꯣꯏꯅꯣ ꯁꯤ ꯍꯧꯖꯤꯛ ꯂꯣꯏꯗꯣꯔꯦ ꯑꯁ ꯁꯨꯃꯥꯏꯅ ꯍꯨꯟꯈꯤꯕꯅꯦ ꯑꯁꯣꯝ ꯅꯥꯀꯟꯗ ꯁꯤꯗ꯭ꯔꯤꯁꯦ ꯏꯁꯤꯡ ꯊꯨꯝꯕꯗ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣই ꯒ꯭ꯌꯥꯟ ꯇꯥꯅ ꯈꯨꯗꯣꯝꯕꯤꯅ ꯈꯨꯞꯄ ꯍꯨꯟꯕꯗꯣ ꯑꯗꯨ ꯈꯨꯟꯗꯨꯗ ꯍꯨꯟꯕ ꯑꯝꯇ ꯍꯧꯗ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯦ ꯅꯤꯌꯣꯝ ꯌꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯅꯤꯌꯣꯝ ꯂꯣꯏ ꯀꯥꯏꯔꯦ ꯑꯗꯨꯅ ꯌꯥꯗ꯭ꯔꯦ ꯂꯩꯕꯥꯛ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤ ꯅꯠꯇꯦꯀꯣ ꯄ꯭ꯔꯤꯊꯤꯕꯤꯅꯤꯀꯣ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯅꯤꯌꯣꯝ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯅꯣꯡ ꯆꯨꯗꯧ ꯇꯥꯏꯃꯤꯡ ꯆꯨꯗ꯭ꯔꯦ ꯁꯥꯗꯧ ꯃꯇꯝ ꯁꯥꯗ꯭ꯔꯦ ꯏꯪꯗꯧ ꯃꯇꯝ ꯏꯪꯗ꯭ꯔꯦ ꯑꯗꯣ ꯇꯔꯄꯣꯟꯒꯤ ꯃꯇꯝꯗ ꯂꯩꯆꯤꯜꯁꯤꯅ ꯊꯥꯕꯁꯤꯅ ꯊꯛ ꯊꯛ ꯅꯤꯛꯉꯩ ꯑꯩꯈꯣꯏ ꯁꯩꯔꯦꯡꯗꯒꯁꯨ ꯌꯥꯎꯕꯅꯤ ꯂꯩꯆꯤꯜꯁꯤꯅ ꯊꯥꯃꯟꯕꯁꯤꯗ ꯊꯛ ꯊꯛ ꯅꯤꯛꯉꯩ ꯑꯩꯈꯣꯏꯒꯤ ꯇꯔꯄꯣꯟ ꯊꯥꯗꯣꯛꯄ ꯆꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯇꯔꯄꯣꯟ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯏꯁ ꯀꯥꯏꯗꯩ ꯐꯦꯟ ꯊꯥꯗ꯭ꯔꯗꯤ ꯂꯩ ꯉꯝꯄꯣꯠꯇꯦ ꯑꯗꯨ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨꯅ ꯅꯤꯌꯣꯝꯗ ꯇꯧꯕ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯅꯤꯌꯣꯝ ꯅꯠꯇꯕꯤꯅꯤ ꯇꯧꯔꯛꯏꯁꯤ ꯅꯤꯌꯣꯝꯗ ꯌꯥꯔꯝꯃꯗꯤ ꯁꯤꯕꯨ ꯍꯤꯡꯗꯧ ꯅꯠꯇ꯭ꯔꯣ ꯅꯤꯌꯣꯝ ꯌꯥꯗꯕꯒꯤ ꯍꯤꯡꯗ꯭ꯔꯤꯅꯤ ꯅꯤꯌꯣꯝ ꯇꯧꯕ ꯀꯥꯡꯕꯨ ꯂꯣꯏ ꯁꯤꯔꯦ ꯂꯧꯁꯦ ꯁ꯭ꯋꯥꯏꯗꯤ ꯈꯔꯗꯤ ꯍꯧꯔꯤ ꯂꯣꯏꯔꯦ ꯁꯤꯁꯦ ꯁ꯭ꯋꯥꯏꯁꯤꯅ ꯑꯃꯨꯛ ꯁ꯭ꯋꯥꯏꯁꯤ ꯁꯥꯔꯛꯇꯦꯅ ꯁꯤ ꯈꯔ ꯀꯨꯝ ꯍꯨꯟꯖꯤꯟꯈꯤꯕ ꯄꯥꯔꯇꯤꯅꯦꯕ ꯁꯤ ꯈꯔ ꯍꯤꯡꯉꯤꯁꯦ ꯁꯤꯁꯨ ꯂꯧꯍꯣꯟꯒꯤ ꯇꯥꯏꯞꯇꯅꯦꯅ ꯍꯨꯜꯂꯝꯃꯤꯅꯦ ꯁ꯭ꯋꯥꯏꯁꯦ ꯍꯨꯜꯂꯝꯗ꯭ꯔꯗꯤ ꯁꯤ ꯁꯤꯔꯗꯕꯅꯦꯕ ꯅꯤꯌꯣꯝꯗ ꯍꯨꯟꯗ꯭ꯔꯕꯅꯤꯅ ꯐꯖꯅ ꯍꯧꯔꯛꯑꯣꯀꯣ ꯍꯧꯔꯣ ꯅꯤꯌꯣꯝꯗ ꯍꯨꯟꯗꯕ ꯐꯧ ꯐꯖꯅ ꯍꯧꯔꯣ ꯅꯤꯌꯣꯝꯗ ꯍꯨꯟꯕ ꯐꯧ ꯁꯤꯈ꯭ꯔꯕꯅꯤ나 ꯅꯤꯌꯣꯝꯗ ꯍꯨꯟꯗꯕ ꯐꯧ ꯐꯖꯅ ꯅꯥꯟꯅ ꯍꯧꯔꯣ ꯂꯣꯏꯔꯦ ꯊꯨꯃꯣꯛꯁꯦ ꯄꯤꯛꯈ꯭ꯔꯅꯦ ꯍꯨꯜꯂꯦ ꯂꯩꯈꯣꯝ ꯂꯩꯕꯥꯛꯁꯦ ꯆꯪꯅꯕ ꯍꯨꯟꯅꯤꯡꯉꯤ ꯐꯧ ꯍꯨꯟꯖꯜꯂꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯅꯣꯛꯅꯤꯡꯉꯤ ꯑꯗꯨ ꯑꯇꯤꯌꯥꯒꯗꯤ ꯄꯨꯔꯥ ꯅꯤꯌꯣꯝꯗꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯉꯥꯛꯇꯪ ꯂꯩꯔꯒ ꯑꯃꯨꯛ ꯅꯣꯡ ꯇꯥꯕꯩ ꯃꯑꯣꯡꯗꯅꯦ ꯐꯧꯗꯤ ꯇꯤꯡꯒꯦꯅꯦ ꯒꯣꯗꯥꯎꯟꯗꯩ ꯐꯧꯗꯝꯕꯤꯗ ꯐꯧ ꯄꯨꯔꯨꯕꯗꯤ ꯍꯪꯉꯣꯏꯅ ꯁꯪꯕꯥꯏ ꯆꯥꯏ ꯅꯣꯡꯅ ꯂꯩꯈꯥꯏ ꯆꯥꯏ ꯁꯟꯁꯟꯕꯅ ꯂꯥꯏꯇꯪ ꯆꯥꯏ ꯁꯟꯅ ꯃꯩꯔꯨꯛ ꯆꯥꯏ ꯋꯥꯔꯦꯗꯤ ꯋꯥꯔꯦ ꯂꯧꯃꯤ ꯋꯥꯏ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯔꯦ ꯂꯧꯒꯤ ꯐꯤꯕꯝ ꯁꯨꯃꯥꯏꯅ ꯂꯩꯍꯧꯔꯦ ꯏꯁꯤꯡ ꯏꯆꯥꯎ ꯑꯃꯨꯛ ꯂꯥꯛꯄꯤꯗꯕꯤ ꯂꯥꯏ ꯂꯣꯏꯅꯃꯛ ꯍꯧꯕꯤꯔꯛꯄꯤ ꯂꯥꯏ ꯐꯧꯕꯣꯠ 100 ꯊꯣꯛꯄꯤꯕꯤ ꯂꯥꯏ